Ahan mamaktada Mirel gi Mingselna mayam boy kong no na taram nokshay. Mayang gi mafam do kudol tamchena bagidamakta. Ngasi, wakhal na mapungpa na sagasado ni Isaba, full horror story makagputo na laksyari. Wariya sige mamingdi. Hingsabira, nungsibira. Wariya si, hingliba madilay kidraba kanaga sumariling na jadi, pum na wakhal na mapungpa na semgat sagato ni Isarakpani. Augsik mayang gi mafam da kusi na jari. Hingsabira, nungsibira, punna tamin rasi. Ahingi matamni, numit ado, nong masyu tabli ado maksurami. Matamdo, yam na ting bahay buto di oidri. Ahingi pong mapal makay kara helak laba matamni. Mataw sinba kanadi, mataw loiram laga. Nong lag aduda, raincoat lito na mayumdahan na rakli. Adubu, ngau balang ba pamba, miyoy karadi. Nisasado na mayum hanchen bagi wakal laytana, hausik sulay. Pak laba lampak amagi nakal oirak na layri ba, laykay community hall adugi machiyamada. Makoy ni pa marikak hidak takto na layrami. Adum na hidak sum taklambadagi, ni pa amana. Hitaw mayam, handag ay koy laykay sida nganuyen kaya manglaliba siya. Ay koy laykay miyam sangdana huraliba miyoysingdo para amadi tambiba na chumman. Ni pa amana amuk. Itaw na hayriba siya ay suyaning. Kanano oinige laykay sida layriba ni sasaba miyoysing sina makoy ni sasana ba hurando na yontok liba oyamnine. Adunani makoy siya di hayba madi kangan ba paraman. Mayamdugi marakta makok tangba samugum noy pielaba puksaw kauba miyay salaba ni pamo siyorami. Puksaw na farese inausa noy nabupamlaba di nayamba ay layriba sidi. Kalapta niya ay ninausing na pamliba wafamdo soy na tanggat kani. At huba matamda laykay sidan natana. Ato pa laykay kayada huran sintitaw riba makoydo soy na pado na wakal tahan gadabani. Ado matam sisu tengsilakli, nong sisu hangba kauba layti. Ado na inausa, hayeng amukpulla siko. Hayramduna, masyado hayri makoy mariyado mayumtam na hanakri. Puksaw su makongdo hayri isay ngang duna mayumtam na halaklami. Asum salambadagi taksin sa sintiya mayamaduna puksaw mapalyam na tukninglaklan. Lambi nakalgi kara umangoy mong sungoy tauba mafamamadalay sinduna puksaw sumapal tuklam. Ngay haki matungdadi mapal tokwaduloy raduna mafamdudagi chatlagi hayduna tawrak matamsidan. Angang masyama na kapagi konselama puksaw na taraklam. Puksaw sutap na. Kanano ne asuk tiyang labakan sida kabliba ngang sibo. Asum na masila sonduna magi fondo lautokduna flashlight adu thanduna mongsongdugi manungda sangsilay. Asum sangsilak padadi ori nonglaktuda ukhong amada matu mapal ipon pona nipi masama kag phamduna kappaga layramnibado. Puksaw su kaptuna famlibi nipi masadugi manakta sangsilaktuna nipi masadugi yengladuna. Pema nangbo kanagi masano ne nang ni mafam sida natomda kaidoram libano. Haydan hanglam. Adubo nupi masyado di karisu kumlakti. Puksaw ni hek adum na hayro badagi kaplam libado tokri. Amuk handa puksaw na bema nang bukanagi masyano kakana yung pawu tinbiram lagi laodana hain hayram. Nupi masyado puksaw na hayri bangang libado karisu kumlakti. Makhuda mamaydun na upsinduna layrambadagi mamaydun nung kalay. Nipi masyadugi kutsudo yam na ngorami. Mamit na haaniya dasu sangbana ba matsuda irang lang na palami. Nupi masyado hik yeng bada miwoy ba mahaybado malamdi. Puksaw su karino haydana nipi masyado da mun na yeng to na layringay. Ikang kangawdana nipi masyado puksaw hi matakta palaw no song silakduna. Sang laba magi huyado na puksaw gi mangag samda kang siksiklakla na. Puksaw gi ikhendo nipi masyado na loy na taktokiram. Puksaw amok tang kang law-lawram laga mafamado da ado mathuay mangkri.
Nupi masyado adum na puksyawi masyadagi ikheng ado thakpaloy baga. Mong syongdugi manungda adum tap na siyang sinkiram. Adum na karatsyalabag itongda umangoy mong syongoy tauba mafamadugi asyuk pa mafamada malabay yung mamakaklayrami. Nupi masyado malabay yung madugi manungda akiba masit amatayaw na siyang kiram. Yung manung ado de hek siyang lakbaga yam na siyaw na nipi masyadogi mapabong nung siyaba na. Hiyay no, nang asyadigi kaday da tsaloge. Hiyay no sutap na. Ay ikheng takning bagi itak pa tsalo ba ni pabong? Nung siyaba su yam na siyaw na. Karino nang napamli ba si ha? Ay niyen ano kaya purak to na nang ginabuktan na ba ikheng pitak na ba ko na riba sida nang napin riba si karino. Siya tombi nang bukaram nangang narasigen. Hiyay no su pabong ayen nganu kayagi ikheng thakpado pamdi taseng mamiyoy bagi ikheng do oina thakpa pami haidana shaunu kumai nung shaba shutapna sha tombi nang sikaram na ngangnara sigene ai khoibu hek ubaga miyam na phana naba haidana tawraga lay haibasi nang na khangriba karino ngasi sunang nang miyam hatlore natra yai no shu wa madadi hairakti hatlore haidana mangak tudi adumak nomlai nung siyaba matasana asikamdauni adudi miyam na ikoy na loto na layriba mapamasi shoy na kangkibatari laklo ipa isya kaday do na mapamamada amok han na lulura si laklo si hay do na machabu pamdo na makoy na layramba yung mado tadok do na chienkiram adum na ahing adum mahawki do na puksyaw tiba kangri hay do na laykay miyam siyang do na tirakpada mong syonga mogi manungda siduna taramba tengnaduna police kaya kauduna puksyawi masyado lawkatkiduna asana postmortem torami. Postmortem gi reporto gi matung inna puksyaw masagi ikheng khuding magthaktoklaga halamani haibado khangbangamlami. Police ni pa amaga doktor aduga na kupthana puksyaw gi misi asigi maramda wari kaya asyusanarami. Doktor duna Sir, siramliba si ideyam na singnay. Laikhidraba puksyaw hairiba ni pa asigi misi asiga chap manaba body kaya mafam kaya dagi su pangkri. Police aduna su adudi doktor na haining liba si kari. Doktor duna laikhiba ni pa asigi laikay da satlaga laikay gi yen nanu sasya na singba mangkiba laibra hayan hangbiyo. Laikhiba ni pa asigum na laikhidaba miyoy kun muki mataktadi ay na tingna zakri. Makoy gi laikay da yen nganu amadi sasya na singba kaya mangki haibagi report su pangisa. Police aduna adudi laikhiba ni pa asiyam tamthiba sama na hatpa ni haibiribra. Doktor duna aishu adum na khaliba ni sir. Laikhiba ni pa asigi ngaksamda tariba dag asya tamthiba sama na siklaga masadagi ikheng loy na magthaktok tuna hatkibani. Aduna laikay du da hana chatlaga pawdu lawbiraga aina hairiba se sumlabadi laikay adu masin bathungna thiba humba chathabiyu. Police ni pa adu sum hare doktor yiwadu ai laikay du da chatlaga hangluragi aduga tawba yaba kari no khara tawnaba sem sajaragi. Anyway ai asai khabani haina duna makhuting thongnarai. Doktor adu su nokfe tawduna aigina mangol jaw si haiduna anido makhut soknai khabana fare doktor amuk hanna thengna kisi aishu thijinba yaba thijinduna kari tawribano haibado puthokna ba hotna jagi si hairam laga khaba thokre he tholakpaga khaba magi tim puduna puksyawi laikai da hanglubadadi mangol jauna haikiba dumak laikai asida su thoktuna lairamle khaba thinthadi atopa tim khara kauduna laikai club ki member mayam ga loina duna puksyaw na siduna taramba mongsongdo gi manungda asyom masum thijelakpada yai no amadi nong saba makhoi na lairamba yummadu thengnarami. Yummadu gi manungda sa sangi asiba haksang na singba kaya masu phangbadagi manak nakpa laikai si asukpa mi sangnadaba mongsong amadi umangway wawangway tauba mafam kaya da chatchatuna thiba yabasu tirami. Makoybu police amadi miyam na thirakpaduda nung saba suma sabu puduna ahingi matamda sien duna mafam kaya amada lotuna rayami.
City khara labkiba mafam sinba thungna makhoibu thijilakpasida laifam khangdraduna nongsabasu machabu poduna city gi mi kaya changnadaba mallaba factory amagi manungda mapa masa lotuna lairi iyai nodi angang oiribanina aram khaurangba fawbana mioi kaya gi sa sangi ikheng thaklabasu masada pendaba haibadu oirami macha hiyai nuna ayama matamda mioi bagi ikheng thakki haiduna ningai tawduna laibana nungsabadi tawfum khangdraduna makhoina lairiba mallaba factory adudagi khara chetlaga lairiba main road aduda ngasidi mioi lakpa ngaiduna lairami matamdo numidangi pung thieng ba haibadu madi oidri pung tara khara helaklaba matam nungsabasu machagi ikheng launaba miya malaklabadi haiduna ngaiduna lairingai nipama gari macha ma thauduna laklibadu uri nungsabasu nipaduna manak hek yausilakpaga nipadugi mathakta fallauna songsinduna mana pairiba thangaduna nipadugi saramda lele hairaga tarakpa ikheng ado phachana khara sawa patra amada yaduna lairingai police gari ama laklibadu urami tawram libadu uraduna police gari do khamduna police ama ni kum tharaktuna lengano haiduna nongai namduna laurai nongsabasu ikheng yauriba patradu puduna sienki asumna nongsabana hek sienki baga police kaya adasu nongsaba tamna nongmaidu kapsilam nongsabasu makhoi lairiba factory du tamna yangna sieri police mayamadusu amana amada pau pinaduna hanagi timmaduna nongsabagi matung inaduna tanaki atopa police team aniyamasu yauraktuna factory adu yoksilaklam nungsabasu sensilaktuna machagi mafamda ikhengdo pithaklam mapana soktuna halakpaduda ipa pakatna pabung sokliba sina karam tawriba nungsabana yaino aikhoina lairiba mafamse police na khangkri nang factory sigi matol tamna kakhatlaga matongi pillar sida lotuna layo hiyaino su ai tomda lot papamdi pabung su aikhoini puna lot rasila o sumna kapna hayai nungsabana matam laitri pagi bema thuna factory sigi matol luluro yai nu su kapna fan launa songkhathiduna factory gi matol ithang bada lairiba pilar marum maduda naptuna lotle hairaga mapabung mu yengjari nungsabagi matungda tanarakliba police makhoi ama ani do makhuda nongmai paiduna factory sigi manungda sangsilai nungsabasu masabu ngakthoknaba changlakliba police singa duda jongsin duna police singa dugi ikhengdo mahakna loina thaktoktuna loina hatoklam magi maru oina thamjaba bag adu paiduna machana lotliba mafam aduda kakhalaktuna ipagi bema si bag sinang seksina chenram makoi police kana lairibagi haibado ipa yengugi yainu su mapagi mapamomda konduna kapna Pabong nang sat kinuo ay tomta lay hawba kijaye. Nung saba machagi makukta nung sina nanbiduna. Shatongbiya kay kidori ba no? Pabong lay di ba siri? Police atay sumafam sida laybra haybado pabong yung tukluki. Aduga tunay laktuna isaga pun na mafamasit hadokuna mafamamada amuksat kadamani. Aduna nang mafamasida dumakluto na layra mo ko. Pabong police atay lay di bra haybado yung tukluki. Si hairamduna machabu teamni hairaga yainugi maraibakta nungsina supiramlaga nungsaba makhada amuk hanna kumthakri nungsaba na thoglakuna yengbada makhoi police kaya ama makhoina lairiba factory asi tamna changlakliba uri lakliba police tu yambanina matomna nakalambana badi oithoklaroi haiba nungsaba na khangkri amuktang aroiba oina macha hiyainuna lotuna lairamba mafamadomda haifet yenglamni hairaga nungsaba mathwai tharabasu thana machabudi kalamlagi khalladuna sanglakliba police kayaduga mayokna khirami nungsabana yangna sensilaktuna police khara amadi mathwai laurami nungsabagi matawdu ubadagi yamna advance oiba mairi kapthokpa khulai yama sisinaduna nungsabani hek song silakpada khulai duna kapsinduna nungsabagi masado khudakta mai thadokirami mairi duna saktuna nungsaba lok launa ka thekduna lengbu otpa ngamdana laimaida taduna lairi
Makoi police khara sangsinduna nong sabada makhongna net neladuna phubiri. Asumna mapabungdu phubiri badu ubada hiyainu tuminna kaptuna mapabungbu yengduna leisari. Adumna nong sababu phuwa yaba phurabagi tungda phaduna pukhirami. Hiyainu lotuna lairambadagi tapna thoglaktuna mapabungbu singduna pukhibadu mamittagi mapi ira sinthaduna yenglaga leihorami. Asumna nong sababu singthoraktuna esai khaba mamangda thamlami. Khabasu nong sabagi asoko phibamado ngaihak yenglabagi tungda nupa si hingli hospital da fajena section ngak senduna tham. Miya mangda puthoktuna karamno oirakpano haibado taknaba taugadabani. Nipa sige blood sample aingona piyu. Si haiduna nong sababu hospital tamna su pukhiram. Khabasu magi team ama niga loinana hana nong sabana leiramba mallaba factory edu sangduna yengba yabasu yenglami. Makhoina sisinarambagi pochei khara leirambadu ubada phone do lauthokduna Dr. Mangol Zauda call tauduna wafam pumba haikri. Asumna thijanba yaba thiramlaga phirol khara amadi kolli. Makhoina sisinaramba thang kharadagi hena atoba fanglaktabadagi fangliba kharadu puaduna khabasu sathirami. Mapabu faduna pukhibadu hiyainu kapna factory gi yumthak aduda tongduna yenglaga leisawi. Hospital tamna lagduna nong sabagi blood sample aniga loinana mana fanglakwa pochai singdo punna puduna Mangol Zaugi manak tamna sathirami. Nong sabasu hospital gi bed aduda lengba ngamda taduna leiri. Midu anida su urai masa sondam nadamna leiriba nipi oibi amana nokfe tauduna yenglakpagi saktamama. Nupido mitkha anido musin muri. Mayang sukang mana yengba yadri. Masamadu su ken kibagi makokto su maru ikokokmi. Nong sabana tapna laisi isabu aina thadhoktuna lagli. Satombido matumtale hobaki haidana yamna sukaphawi. Nong sabana lairiba hospital gi room dugi thongna wadomda kokok launa tapna glass tu da thilai. Nong sabasu kapna lairi ngai masada ithillama khang phau phaurakna. Uiselamba mamit ado fat pang thoraktuna akoibado koina yenglakpadadi uri. Magi romgi thongau mapalda kapna yengduna lairam libi hiyainudo. Nong saba hogatuna masagi manakta sangsinjagi haidani hotnajabani. Adubu masado lengam sangamdi. Macha hiyainu gi mitki pidu urubadagi nong saba mapangal do khangsinduna namduna hogolaktuna machana lairiba thongawadu gi manak tamna tabli sangsinduna thongawadu hangthui. Hiyainu rumadu da sangsilaktuna mapabu konuna kapchari. Nong saba na tapna satombi nang karigi mafam sida laklibano. Nang umina tengna kibada soidana nang makoina pabikini. Chalo nang na thwa hingna ba sinkro. Hiyainu kapna ai pabung thadokto na mafam kaida su saloi ai thanda laiba kijaye pabung su yauna sat khrasila o haiduna mapabu singduna chatna ba honajai. Nong saba kapna satombi pabung ni mafam sidigi chatpa yararoi. Isagi lambida pabung na khurau thangkadabado ai pamdri. Si haiduna machagi makokta nungsina nanbiduna ipagi ikengse nanga tao haiduna hairaklam. Yainu su kapna pabung ai thadokuna satkiba yaroye pabung sikrabadi aidi kanaga leihawani yaroi pabung siba yaroi haiduna mapabu konuna kapchari. Nungsabasu tapna masagi makokta nanbiduna mathadagi masabu lauthokduna hiyainugi makhazaida makutna tapna pairi hairaga nokfe tauduna satombi pabungdi miyoiba mayam sangduna soiduna hatragadabani. Makhoina hathigadabagi saru ipagi khengse isana thahorabadi isagi pangal soidan henkatkaloribani. Isadi hingdaba yadi hangam mathau kayana pangal leitraba kayabu tuhat piribasi isana pangal leitraba makhoigi pangal oirauko. Yainu su kapna pabung ai pabung yaudana hingma ngamloye pabung su punna hingminase
haiduna hiyainu pena kaptuna laikre nongsabu su masabu thema yaba themlabasu hiyainu na yaramde shomna ningai sanggana na lairingai mi kaya lakpagi khongthang makhol tarakli nongsaba hathu aduna satombi nangbu ipan haibasi amuktadi yaune makoina hatkhi gadabagi saruk isagi pangal oyaunaba napagi ikingsitao matam laitrabani satombi mi sanglakpana hanba tari yainu su kapna adudi babung lao ai khoini mafam sidigi selawrasi handakti nongsaba sawalaktuna yainu bu intoktuna aina haiba yadabanan aigi chanati aidi makoi kutta sigadabagi saruk itanda sikhibana hena pai aiduna thongnawdudagi mathanta songthanaba sem sarai yainu su kapna babung ayarage babung haiba khudingmak ayarage si haiduna mapabu chena konjeraga phajai matam leitri sa thombi thabak thuna pangthoklo yainu su mamitagi mapidi lepa leitana sintha mapabungi mangak samda mayana siktuna mapagi ikhengu thaklam somda su makhoi doctor nurse kharana sanglaktuna nongsabana leiriba roomdugi lok adu hangnaba leirakli yainu thinthaduna thonga wodomda fat chongthaduna naplaga laikre nongsaba nokfe tawduna machada aroiba oina yenglamlaga laimaida thonga ududagi onthaki hong adu hangthorakpaga mapa shanana nongsabana takhibaduda makhoi doctor nurse kharadu sensinduna thonga ududa yengthoraklami uri makha laimaida taduna siriba nongsabadu madu ubada hathu makhoi su makha tamna senthaki yainu su hospital gi thonga odude lumduna kapna mapana siduna makha da taribado yengduna lehaw ashumna matamdo hawkhibana sahi kungi matungna nongma ahingi matamamada khoi huran sinchi tauba miyoi ani khangna nipi masadugi masada yauramba shelamadi sana lupa kaya lawnaba tawringai mi ama sangsilaktuna miyoi ani adugo putharami sangaklibado nupini kuchu ka hena ngorami mamit ani magtasu hawdong mitatai mi sukhara dumwang param liba nipido mamai do non khallaktuna nipi adu ingangak na yengduna lai mani nipi ase hiyainoni hausikti hiyaino mapung pharabi nipi macha ma haibado oirami hiyaino na tapna nangi poching se puraga mafam sidigi thokro si haiduna munkhiba selamadi sana lupadu pithorai nipi adu ingangak na si khak hairamduna mafamdudagi chenkre yainu tapna sangsilaktuna laimaida ta duna lairiba nipani duna yengduna ngasiri nakhoigi matam surabani si hairamduna nipani dugi ikhengdo loinamak thaktoklатuna mafam adumaktada hatoklam mathangi numittani mangol jau mayai kaduda famduna lairingai yangba makhuta photo khara faiduna sanglaktuna babung ai halai thadoidi Mangol Zausu machagi mai thongdo haifit yengduna nasal di magi kada layamganine adu isabu kari awaba lairagene yang basu khangdreda aikhoina phanaba hotnariba criminal kaya huran sinchi tawba miyoi kaya ama si duna taramli sini pabu si haiduna mana purakwa photo do table mathak aduda pop launa thadaduna mamai du laisinduna thadoi ising glass amata puthoro hoi mangol jau sor sangna hontoktuna leibak miyamgi seba tawba haisidina awaba kaya mayokna ba haibase hauna sani ibungo nangna setleba uniform dugi matik saba magol ngakna setkadabani ko si haiduna table mathakta lairiba photo do paiduna yenglobadadi mangol jau ingangangna photo do yengduna laiki sumna lairingai thadoisu thoklaktuna dada ising sida laire yang basu ising do lauduna thakle hairaga glass do machal piduna mapana pairiba photo do lauri hairaga tu sini ngasina amagi case loidringai da amamu pelabani da pabu sumna masil da sonra lairingai thadoi glass ado thamduna hathu mabungna pairiba photo fat munduna ngakna yengduna lai yang basu kaido wadu haiba loidringai machalgi mai thongda akibagi mami ama taribadu uraduna thadoi
nang kaidorage thadoi si ipa pakhatna ngarang ahing ai tanarakpani pa ni tune se kina haibani yang basu kari haiba hayo dudi nipani siga kanaga lehowe thadoi su kirap tawna ngarang aibu kanbiramba nipido aduna nipani sibu hatpa soidana oigani nipido mi wangi kuchung ngawrok ngawbani mamisu irang langladuna haudong mita tabani yang basu tapna adudi criminal si nipini natra thadoi su haibugumna mangaktu nomai Manggol jauk su tapna ipagi bungo mahakto achamanati sahi kungi mamangdagi ipana thengnarakpa bodi ayamba adumna halamang ngaktan sahi kungi mamangda makhoi miyoi amasu phakrabani magi sarol surul soidana oigani haidana hairaklami yangba ingangna kari haiba pabung adudi pabungna criminal sigi maramda akhangba lairabadi nasara takpiu Manggol jauna ipagi itung inaraklo laklo asumna haiduna magi laboratory adu tamna machani bu pusilaklami ure mapagi laboratory adu da thelam liba dead body kayagi photo do madu mayam du ubada hainadraduna thadoidi machil mentuna laikhirami yang basu machal gi manangan na pokup thaduna chalo so dadagi sak thiramoso shumna haiduna machal bu mafam sidagi chalankri Manggol jauk su masada yengduna tapna bungo lairiba mayam se saramira khangdaba makhoina hatkraba mi ngakten si hairamduna amuk sangsin khiduna seksinna glass na khajinduna thamba seram mamagi manakta amuk sangai yangba suwa ngangdi tomina adumak mapagi matung inaduna masu sanglaktuna yenglobadadi uri yamna seksina thamlibado yangba wahang puraba mityeng amada mapabungda yengai Manggol jauk su machagi mityeng adu khangladuna tapna ipana semba seramamani si haidana nongsabagi blood sample dagi phangkhiba report to puthokduna ulai yangba mapagi makhuttagi paper ro lawduna munna yengduna masilda tapna red bed virus Manggol jauk su virus ase red bed haidana khangnaba angangba khara sakhatpa sepi amadagi semkhibani yangba mapabungda angakpa mityeng amaga loina yengai aduga tapna adudi criminal se virus asigi naraba miyoi amani natra Manggol jauk su virus asina tamthiraba laina laichat kaya amadi phanba ngami adum virus sigi infection di bempiara amaga chap managani makhoi ki masada miwoibagi ikheng thaklaga mapangal kangkhatkani makhoi kuchu yamna ngawgani adubu makhoi sibadi nai amadi karigumba virus ase ani punsin ki bataradi masagi punsidu dagi hendokna sang hingba ngami ahal oisinbagi sangsu tapkani yangba sungakna virus asi ani punsin ba haiba babung virus asi matau karamna ani punsinba yabage Manggol jauna amu virus asina infection thohalaba miyoi amagi ikheng thaklabadi miyoi ningi mapangal mangonda chenbada natana mane hingadaba matam madudagi hentokna punsi anigi sangda hingba ngamgani mapabungna hairiba wadu tarubadagi yangbadi angakpa amaga loinana adumak mapabungda yengdun laikri machabu yengladuna tapna ipana kupna nayarabagi tungda semkhiba seramni seram ase sa kaya amada test tawbadadi mai pakri adubu miyoiba amadadi tawtri virus makhalladuna naraba miyoi ama fawba hausi fawba faba ngamti yangba su tapna nasana kanna honajatuna virus asina naraba miyoi amadi soiduna phagani si haiduna yangba kadudagi thokri Manggol jauk su machabu yengduna adumak leihorami amaromdana kamdawri hiyaino cafe amada thabak tawa yarami cafe da sanglakpani pa kaya amadi hiyaino gi ngawraba kuchu amadi fajiraba sawung sabalatuda ngawba miwai kaya amasu yarami cafe sida toina sanglakpa Abhishek amadi Akash ngasisu adumak sangai
Hiyainudi ani asi ubada khara hainadaba matau utladuna sangsilai. Customer singda nok minok adu nok sinaduna. Kari order tawbigadaba? Akash nok fiat tawduna. Coffee ani piyo. Hiyainuna tapna. Ngayang ay biro. Asumna nok fiat tawduna hayramlaga changkri. Hiyainugi fajaraba sawong sabando. Akash amadi Abhishek yamna kalak mihawba amaga loyana yengduna lehawram. Hiyainu su siyam na nabakan na ko na doon na layringay. Magat habag taw minabi lembina. Rina, asig anise asay digi nangonda sumiyeng lagalayim ni. Hiyainu su masak maming loto na. Mayamda Rina haydo na miwaya magi masak maming loto na laybani. Hiyainu su hayfit yeng lubata uri akasama di Abhishek mityeng ado. Hanadagi karaga haynadabaga mityeng ado amuk urubadagi. Amuk kiyana haynadaba haybado oikri. Hiyainu yamna haynadana. As ayamna haynaroy dawrida tawrisa. Lembiya, moigi order do nang amagta pibiruso. Ayamna haynare tawbani. Lembi su, hoy ay pibiruragi. Nasakto pajamaliko. Aduna awbani pa khayti nangonda loy nang awbatabani. Si hayduna nokfet tawraga. Hiyainu da yengduna michi ama pat khatchalay. Hiyainu su noktuna. Taning dehe. Masak singsiga si thung ladana saitek tin haibra kaino ama leibado adu hek maladana aingonda ga ngawri ni kaina lembi hiyainu gi wadu tabada wa nokshar ngai haki matungdadi lembi na oina order adu puduna thorakli Abhishek amadi Akash lembi oina thorak paduda bit khangan halli Abhishek na tapna sister noi namanabi amado kaida horige lembi su O mado makut hadok pa yadraba adugi aino ina thorak labani hayramduna chatlagi haydana mamaydu lay thorak labani Akashna amukta ngai bikhoba lembi su mamaydu lay silaktuna Akashte yengduna kari Akashu tapna noi namanabido kai maming kauki lembi na khanglunuda khanglasu kari su kanaroi si hayram laga chatkri Abhishek mamito khana lembi de yengladuna Mamal kahaliba kaidurane ha magi sibo yamna karimna nanoi Akash nokna mi masak khangdrabadi khangan bataredana anido wa launa noktuna laikirami lembi su sangakle yainu na tapna lembiya moina nang khamlak dido kari hareino lembi su tapna as nangi ming kai kauge hanglakpanida yainu su nang kai hairamge nang moida aigi ming takthok abro Haina hangsarai. Lembi su nok fetawna. Khanglunu kari su kanaroi hairambani. Yainu nok latuna. Aduni tana ngasidi nangna saningba ama aina soiduna leibidoine. Si haiduna lembi ba koncharam. Adumna matamado hawkhiduna. Numidang wairamgi pung Maria do ay muktarakli. Thabak matam loiraduna lembi amadi yainu su haraw kefe dagi thoglaktuna. Fast food amada sanglaga kari no mayama macharam shumna lairingai khara laptakna Abhishek amadi Akashna lembi amadi hiyainu vu laptakna yengduna lai hiyainu di Abhishek amadi Akashna makhoi bu senari badu urubadagi magi marup lembi da awaba tagadra khanduna matha shari kariguma lembi yauramdrabadi magi magul khangalamba yabani Wakhal sida mangduna lairingai lembina Rina lau halasi pung sumanga makai tare Hiyainu gi masado nomduna hayrakban Hiyainu sunok sinnaduna hoy halasi lao Ashuna haynaduna makhoi ani mafhamdudagi thorakli Dukala madas sangduna pot khara lairabagi tungda Hiyainu amadi lembina asum wari kaya saduna lakpana mi sikpa mafhamama yaurakli Mafhamadu yaurakpaga Hanadagi Akasha amadi Abhishekna khuni kharaga lembi amadi hiyainu bu garida hapnaba tawrai lembi su noi dumaina tawno haidun lauksari hiyainu su kiba saduna kana laige ai khoi bo mukta kanbiyo serak sida yang basu thabak ama chalobage halakpani ashumna lambi aduda nipiyaniga makhoi ni pa kharaga mukna duna lairambatuda magi garido khamduna garidegi kumtharaktuna oi kaino taido si haiduna chensilaklaga makhoi ni pa khara duga funarai yang bana makhoi ni pa ani homdo tapta na putharami
Ingangak na yang bagi mataw ado lembi amadi hiyainu su yengduna layri. Lembi amadi hiyainu bu fana ba tawramba makoy kharado yang bana makoy bu purak padigi loina maksien kirami. Yang basu lembi amadi hiyainu du yengai. Aduga tapna. Karisu khanbiganuda ay yum phawba thin. Yarani ay khoy dum chachakragi si haiduna lembi bu singduna chatnaba tawrakpada. Yang bana matam se yamna thenglabani. Nakoy ani da sat bahai basa sep oide. Ay thinjaram lagi. Ay bu singnabi ribra. Lembi su rina mina hairabani na phajararoi. Yainu suarado sang kontoktuna yang bada yengduna hoi hairaklam. Adumna yang bana lembi amadi hiyainu bu mayum tamna thinbirakli. Gari thauna yang ba mirror da tariba hiyainu bi ningthijaraba mai thonga bu mamit kuptuna yengjari. Hiyainu di hainadraduna mamaidu laiduna laijari. Masil da su tapna sonjai. Ngau ko ngawra kaino khangdine. Lembi su yang bagi matawodo sum yang lambadagi nokfe tawduna. Aikhoi gi mateng pangbi bagi damak thagatjari. Yang basu wakhal laktuna tapna nokfe tawduna. Sidi aikhoi gi thawni. Ado mingdi kari kauge. Ai inspector yang ba asum nama sabu intro tawsai. Lembi su kari su khandana. Aigina lembi aduga magina rina. Yang bana. Rina haiba. Tapna sonjay. Asum nang ihak chatlabagi tungda lembi gi mayum yawraduna lembi amadi hiyainu kumtharakli. Lembi na. Kaino rina. Nang su thilalamodana. Hiyainu na lembi da kuning na gat illaduna. Ay nga sidi noida laydoyne. Si hayramduna mana hana changkri. Lembi su hiyainu da yengduna. Ay ma. Kaino masini pisibo. Sum na masiyulla sonjay. Aduga amuk yang bada yenglakpadadi. Yang ba sangkriba hiyainu da yengduna layrambada uri. Lembi nokfe tawduna anirak ahumlak khawdim lai. Yang ba su wakhal khanglak-laktuna noksinaduna lembi da yenglaga. Yaradro. Lembi su. Si yoradi yarani. Aikhoi amuk layjahawrage ko. Aikhoi gi tengpangbi bagaydamak sarbu thagatjari. Nongma matang saba amada amuk unakise. Hoi aisu amuk satkragi. Si haidana yang basu hankri. Lembi su nukmi yang bana hankibadu yengduna layringai matung adomdagi hiyainuna. Asyare lao kaidorage. Lembi su sansilaktuna. Haujiki nipado nangonda ngawkrama libo rina. Hiyainu su salahai ngawra khangdene mingonda adum yenglaga layne. Inspector ni kaina masaktuga. Lembi su hiyainu da yengduna. Nangonda adum yengliba nipadugi thamoido kainom phawrabani ko. Hiyainu su ikaina. Yare nangna loi khange. Si hairamduna hiyainu na hana mang thaduna gam launa chatkri. Adu hiyainu su yangbubu hek urubada karino khangdaba ithilamadi mathamoida phawrakpagumna tuminna nokfe tawsari. Lembi su nokna hiyainu bu tanaki. Somda su yangba mayum hek halakpadagi momon ta tawduna laikri. Mangol jaw yangba amadi thadoi makhoi punna chak saminarami. Adubu yangbadi sak saribagado sangdana nokfe tawduna dumak laikri. Yangbagi matawodu yengladuna thadoi amadi mangol jaw nokfe tawnaduna yengnarami. Aduga tapna thadoina. Da kaidorage ngasai halakpadagi pangnokta noklidubo heloi ko ungnarakpro. Yang basu thadoi di yengai aduga aibu kaidokragene. Sidi hauna sa si haiduna amuk nokthorai. Thadoi mabungna khangnok nonglakpaduda khangpre khanglami. Amitu suktoktuna mabungda yengduna nokmi tawduna lai. Yang basu masalda yengduna noksili. Mangol jaw machani gi matawdu yenglaga mathamoi pen noksari. Somdana lembi amadi hiyainu makhoi ani punna ngasi ahing sima laiminarami. Lembi su ngasidi hiyainu da yengdana nokmi tawduna adumak lai. Hiyainu su sauna. Kaino lembia noktana da lai dubo kaidorage nangbo. Lembi su kaisu tawdida. Adorina ngasagi inspector dudi masak phajai ko. Nang wakhal phajana khaluko. Hiyainu su yam taningdre ko. Yari ko nang.
Angaw ni pa mating na rubadagi nang su angaw lay siyang labra karino kang deda. Si haidana hiyay no mamaydo lay tok na tumkiram. Lembi su nok na ay di haibiri ba siniko rina nang wakal pachina kanjaw. Numit kudingi lakpa nipa ani dudagi ngasigi police officer duna hena phay khaliko. Hiyay no su yang bu pam daba nungsidaba di nati. Kasik nungsibagum masa sida pau kraban. Adubu mahang na pama nungsiba taraba su yang mana police oiramban. Police haibam makai se hiyay no na saukiban. Maramaduna hiyay no su yang bu matung tabada kang naba pamamdi. Hiyay no su kang daba nati akasamadi abisek karanta duna adum laygadabagi saru yang baga nungsina duna magi protection gidamak khallu hairak lembi gi wasi. Adubu hiyay no su masada akiba haiba yaudabi nipi ama oibana masa marom dom lepchaduna makhuyo mayok nagani haidana khanduna laikri. Hiyay no su mamit adu uisenduna tumthanaba tawkhiram. Somdadi yangbadi hiyay no gi ningthi jarawa maithong aduda mamit tuda uduna te laikri. Nokfe tawduna rina haiba aduk ningthi jaba nipi amata aigi punsida thengnarakri. Ngasi phawba aigi thamoina khoidaba nipi amata phanglakri base nangbu thengnarakini haidana ngairamba oiba tai. Asumna machilda sonduna momon minok noktuna ahing ado tumthaba yadana lairami. Taying laba nomadol thajabu asum yenglambadagi yangbugi mamitto koida narabi tangau rabi hiyay nugi maithong ado oina urakli. Yangba makokta makhuna pop thaduna asi yadrida aisi. Lamlanbi aduna aibu watpase olidako nungsiruba aina lanbani. Rina haiba magi mamingdo. Sumna masilda sonduna nokfe tawduna laisari. Mathangi numitani. Hiyay no amadi lembi makoy ani punna thabakidamak cafe du dalakli. Yang basu masagi duty yadabana station tamna setuna masagi mathau du tawrami. Somdadi akasamadi abisek makoy na rinabu phanaba thakibado faba ngamlaktri haiduna sauduna lairami. Miyo yamana mayamba nipi anido aikhoy mari manga sangduna singaklabani. Nupi awangwadudi aikhoyga muknaduna lay. Mapangal onthoknabu kankri mayamba. Maga aikhoyga muknaduna layringaine nipa malaklaga aikhoygi tunglomdagi purakpani. Akash yamna sauna. Taningdi pimasa anido khag nakhoy mari manga changdana phaba ngamdraba. Chalo. Asumna khanglaw lawraklami. Makhoy nipa kharadasu mamaydu lukthaduna kadudagi thokri. Akash di sauningbana masadu phathaba ngamdana wala namata ngangdana sauna makhut khutomdo sen ta sinduna layri. Masilda su sonjari aduk lakshaba mabudi lemna tharoidana nongmata oirabasu aigi oidana tokloi. Aduga magi mamanabi adusu aina maru phangna manghangani. Sumna sauna layringai abishekna itaw horendi aikhoy ani oina sattana angamba upai sizinaduna makoy bu phanaba tawsiro. Akashu no fet tawduna kanadi horendi sohenba yadi. Aduna makoy ani bu seksina senagadabani. Si hainaduna anido khakna noktuna layri. Somdana yangbasu stationda layri ngai. Magi phone adu incoming call amalaklami. Yangba call tawraklibadu kananu yenglubadadi thadoi oiduna layrami. Call du receive phat tawduna hello phawba haiba nangdringai khara saurapna. Dada nang halakhiroidro. Ai ngasi Delhi chani khangna. Nangi thabakduna henna lurabra ha. Delhi ga ngasi pungtok tokani ko. Yang basu kauthok lurabani ngasi masalna mayum thadoktuna Delhi da thadaruki oiba training ama setkani haibado. Yang ba mamaido makhul ani sangna pumna nan thaduna. As aidiko ikawbu kawri. Ichal sawya deko. Dada thuna halaklagi ko. Si haiduna call du thamkri. Ngai haki matung yang basu mayum yaurakladuna mangol zawamadi thadoibu puduna airport tamna chatkri. Asumna mabungna masal nupi puduna airport tamna lapki lambi dudani. Lembi amadi hiyainu harauna noktuna pot khara puduna cafe amagi manungda sangkhibado. Madu urubadagi yangba garido khangkham khami. Thadoisu kaidoragi dada sidamu khami sibo kai leirke haibano.
Hiyainu urubadagi yangba machanbu airport tamna thilakpani kauthokhiduna Hiyainu manakta sangsinduna wari sanagi khallubani Thadoi wadu tarubadagi yangba su wakhal khanglak laktuna nokfe tawsinaduna ikairap tawna kashu tawdeda phare lau selasi haiduna garidu amuk hanna airport tamna thauduna chatkri adubu thadoidi thengkiba tari haidana masildu suktoktuna mabungda yengduna lei shauna mabungda yengduna leiringai Hiyainu thadoina ukidri shomdana akasamadi abishekna khara laptakna Hiyainu abadi lembibu yengduna leibani senaduna yangbo shuashu masum laktuna airportu yawraktuna makhoi punna changai adubu ngasai sauribani haiduna lairamba thadoido airport yawrakpadudadi mabungda nungsina yengjarai yangbasu mamai laisilakuna thadoi nangi awat apa wadu haiba loidringai machalgi maithongdu ubada ingangangna kaidorage haidan hangai thadoi karisu tawdi haibagum mangaktu fat hai adubu milu ani dudadi thingba ngamdana mapi sintarai adum khangle machal se mapukning nungsiri haiba yangba nokfe tawduna machalbu mathada konchinduna marai bakta nungsina chupiduna tapna yangbana kakkanu se matam khara khak lapnagada basibo nangina thawgidamak nangsu satkadawribani aikhoina taibang sida he khongdarakpadagi aikhoigi laibakta isagi ithau haibase adumak idunu yawraklabani nangna wakhal hantarabadi nangi pandamdudi phangba ngamlaroi aduna wakhal hantaba yaroiko ashumna machalgi mapukning thawatpirami thadoi shumapi adu fat taihthoktuna mapabung amadi mabungbu khurumjaramlaga aroiba bidai piramduna makhut hairei mangol jawamadi yangbasu nokfe tawduna makhut haiduna thadoyu bidai pikhirami ashumna machalbu thiluraga mayum tamna yangba amadi mangol jawshu halakle mayum adu hek yawrakpaga yangba maphidu loishanduna thabak ama chatluge hairamduna Hiyainu amadi lembibu ukhiba kefedu tamna lai shangshinduna matomda phamduna mamaidu laiduni yenglakpadadi Hiyainu magi mamangda leptuna lairami yangba nokfe tawduna wakhal tawduna Hiyainu yengjaduna lai Hiyainu shutapna kari order tawbigadabano yangba wakhal khanglak laktuna kainoni coffee amata logjagi Hiyainu nokfe tawduna ngehak ngaibiramo si haiduna changkri hek changlakpaga Hiyainu yamna sauna changsilaktuna thabak tawduna lairiba lembigi lukhamduda kupaktuna khangse sesali lembi su lukham adu nanduna Hiyainu da yenglaga kainurina ngaurabro nang Hiyainu na nang ngarang thengnakhiba police nupaduda aikhoigi ke pese taklambro ingangang lembi su kaino haise mala hawbro si haiduna masu yenglakpadadi uri nokfe tawduna yangbana makhoibu yengduna lairibatu lembi nokfe tawramlaga Hiyainu manakta fatching sinduna tapna yes matang sapsari nangna hainadabani pani sigi mamangda lenaba yare chalo magi order do piruro aduga wari ngihak sanaraganya phamlaga leiruchu chalo Hiyainu su astaliso ai nipasi hainadi haiba natro lembi marai bakta makhutna pop launa thajenduna as rina nangbu kamaina ngangnara sige tanja se mangan basumdi salomi Hiyainu su as lembia sini pasi hainadi haibani mingona munna yengbani si hairamnaga coffee ama puduna thorak le hairaga yangbada pirai yang basunok fe tawduna cafe sida thabak yawbro Hiyainu yang baga wari sanabari pamdabani adubu lembina hairakpagi matung inna nokfe tawduna siarama singshinduna yang bagi manakta phamtharaktuna ngarangi imanabiduga ibani punna cafe sida thabak yawbani ado sardi kadai chapirubano sumna hangjali yang bangayakti kari khomdoinu khangdi tasengna mahak ilake yauna lakpani adu sulot chinduna isal airport tamna thiluraga halakpada sumchangakpani haina haijel yang ba amadi Hiyainuna hara unoktunu wari sanabadu ubada akashamadi abishekti sauna yang babu mamit khani yengduna lai
ꯂꯦꯝꯕꯤꯗꯤ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯌꯥꯡꯕꯗ ꯑꯃꯨꯛ ꯌꯦꯡ ꯑꯀꯥꯁ ꯑꯃꯗꯤ ꯑꯕꯤꯁꯦꯛꯅ ꯁꯥꯎꯔꯤꯕꯗꯨ ꯃꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯂꯦꯝꯕꯤꯁꯨ ꯇꯧꯒꯦ ꯍꯥꯏꯕ ꯑꯃ ꯌꯥꯎꯅ ꯑꯀꯥꯁ ꯑꯃꯗꯤ ꯑꯕꯤꯁꯦꯛꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯁꯥꯔ ꯆꯥꯕ ꯂꯣꯏꯕꯤꯔꯕꯗꯤ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯕꯁꯦ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯇꯦ ꯑꯇꯣꯞꯄ ꯀꯁꯇꯃꯔ ꯀꯌꯥꯁꯨ ꯆꯪꯂꯛꯄ ꯌꯥꯏ ꯑꯀꯥꯁ ꯁꯥꯎꯅꯤꯡꯂꯤꯉꯩ ꯃꯥꯕꯨ ꯑꯗꯨꯝꯅ ꯂꯦꯝꯕꯤꯅ ꯇꯥꯟꯊꯣꯔꯛꯄꯗꯨꯗ ꯃꯈꯨꯠ ꯈꯨꯠꯇꯨ ꯃꯗꯨ ꯇꯥꯁꯤꯟꯗꯨꯅ ꯑꯁꯥꯎꯕꯗꯨ ꯐꯥꯖꯤꯟꯖꯅꯕ ꯍꯣꯠꯅꯩ ꯅꯣꯛꯇ ꯌꯥꯗꯕꯒꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯞꯅ ꯀꯣꯐꯤ ꯑꯅꯤꯇꯒ ꯄꯤꯕꯤꯌꯣ ꯂꯦꯝꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ ꯂꯦꯝꯕꯤꯁꯨ ꯀꯣꯐꯤ ꯑꯅꯤ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯑꯀꯥꯁ ꯑꯃꯗꯤ ꯑꯕꯤꯁꯦꯛꯇ ꯄꯤꯔꯛꯏ ꯑꯕꯤꯁꯦꯛꯁꯨ ꯇꯟꯖꯥ ꯂꯧꯗꯨꯅ ꯅꯣꯏ ꯅꯃꯥꯟꯅꯕꯤꯁꯤꯗꯤ ꯍꯔꯥꯎꯅ ꯅꯣꯛ ꯅꯣꯛꯇꯅꯒ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯗꯨꯅ ꯂꯩꯅꯦ ꯀꯁꯇꯃꯔ ꯈꯔ ꯈꯟꯗꯅ ꯑꯁꯨꯝꯅ ꯇꯧꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯤ ꯂꯦꯝꯕꯤꯁꯨ ꯅꯣꯛꯂꯒ ꯇꯞꯅ 마가 강나바니 빠니 미기 마타이 마나 워리 사나바다디 잉비르노고 지하이람 누나 짱크리 렘비나 마코이부 가렘카 타이나 바두다 헤나 아가샤마디 아비색 렘비부 싱나크리 아돔나 워리 카라 사나람라가 양부수 짰크리 히아이노 녹시나 두나 레호리 히아이노 렘비기 마나악다 쌍실락투나 마기 폰도 팟랑 실락투나 낭 빠이로도 아이폰가 빠이로로 하이레 lembisu nokmi kaidorage merina nangi phone sina amu kaidorage hiainu saurapna o number lawkhre aina haidro madui nupa do makok sakra kainom tawi haidro lembisu noktana kaino haise kai haire ino hiainu na amu nateni khangnaba leibra leitabra di hangyeba leiti hairubadagi number piyona ningai tawraktana khangba lakpa ngamdabadagi number pi khrabani haire lembisu nokladuna adogi oira nangbu nungsijadana tawrini bema police inspector ama phangjaba kaise naraibak pharabani ko panganurina afaba haisidi lemna thaba yade nupi aikhoi gidi aikhoi bu ngak sinbi gadaba aikhoi gi awaba su khangbi gadaba aikhoi bu yamna nungsibiba mahak to ne ngainari base yainu su lembi gi wadu taro badagi wakhallamadi khalaklan mamitu da su urekli फिबम थीना सुकलबा मपान लेंगम संगमदना तादुना लैरिङै मखोइ पुलिस कया चंगदुनो फुबिखिबदो नहौना न तारई हियाइनुगी नाकोंदा नोंसाबना इसादी हिंगदबा यादि नंगना नोंमा नत्रगा नोंमदि इसाना इपागी लमन सिंगौको हाइदना हाइरंखिबदो वखलना मांगदुना लैरिङै रिना ताब्रोमे कैदोरगे नंगबो सुमना हियाइनुगी मसादो नोम नोमदुना लेम्बिना कौरई हियाइनुसु वखल खांगलाक लाक्तुना तपना कैसु तौदेदा सुम वखल अमा खलमबनी लेम्बिसु नोकमी पामदबगा सादना नथमोइदुदा पामलिबदो खंजरे बेमा हियाइनुसु नोकलदुना तानिंगदे नंगना दुम हिंजिलकपा ओइना तौरदना सि हाइदना नोकसै अदुबु अभिषेक अमदी आकाशती रीना अमदी लेम्बिना हराउना नोकनोक्तुना लैरिबदो ममित खाने यंगमलगा मखोई बिल तफम थोप तौरमली हाइरेगा अदुम साउना थोखरी सोमदना यांगबा वखल नुंगाइना मयुम मदुदा हलकले मागी फमुंगदे हिप्तुना माना लौरकपा हियाइनुगी नंबर अदुगु येंगदुना नोफे तौदुना लैसरी अदुगा आकाश अमदी अभिषेक्ति मखोईगी मखुनेक निपा मखोई खरा अदुगा लोइनदुना लेम्बी अमदी हियाइनुगु फानबगिदमक्ता सेम साबा लोइरदुना ngairaga laikri matamna sum haukhibana makhoi gi thabaki matamdo loirakladuna lembi amadi hiainu cafe du tagi thoklakladuna ngasisu kari no khara chaminatuna lairingai hiainu gi phone do incoming call ama khanglaklam hiainu yenglubadadi ngasai sep tawkhiba yangbagi number do oiduna lairambadagi call do fat kakthali lembina kanano call do adum paiba yadro हियाइनुसु अस पुलिस नुपादुने अयामना हाइनदेबा सि हाइदुना लेम्बीदा येंगलुबददी लेम्बीदि नोकमी तौदुना मंगोंदा येंगदुना लैरंबदु उबदा हियाइनु इकाइबना लोइरदुना साउसिनरई नंगना पंगलाक्ते हेक्लकनारदना आई नुपादु करिसु पामजदेन्या सि हाइदुना मसिलदो पैथोक्तुना लैख्री लेम्बीसु हियाइनुगी मतवदु येंगदुना वा लाउना नोक्थोरे हियाइनुसु ममाइदु लैथोक्तुना इकाइरदुना तुमिना नोक्सै अदुमना साबदु लोइरदुना
inusu mamaido laithokduna ikaina tumina noksari asumna makhoi anisu punna thoraktuna bus stop amada gari ngaiduna lairami ngasari khara laptakna makhoibu senaduna lairiba Abhishek amadi Akashta nattana makhoigi khunek nipa khara dasu lumduna lairambadagi thabak asi matang matam sari ngai sida pangthok haurasi hainaduna Akash amadi Abhishek su mamai mamitu khumjali hairaga lembi amadi hiainu gi manak tamna sangsilaktuna nongmai ma puthorak le hairaga hiainu amadi lembi de kapki nongmai eduni hek panbaga hiainu amadi lembi electric current amana singduna mafam adu maktada lembi wakhal tadana lekthakirami hiainu su makokto ngauri yanglakpadati noktuna Abhishek amadi Akash mamai khumlambadu lokthorei masada adumna electric current yauraba nongmai eduna panbaduda hiainu su masado lengba ngamdana laimai da haitharaklam wakhal du su mangli tawrakli